North Korea haiba lam asigi maming hek tabada somgi wakalda yamna sathiba Chatnabi punishment mibu ot naibagi wari dictatorship asna chingba wari gi oina aikoina ningsingi ngasisu aikoina internet videos kya amadi news articles kya da North Korea gi maramda lam adugi fattaba Chatnabi mibu nehetpa dictatorship punishment chingba kya amagi wari khak khangi adubu ngasi fawda North Korea gi asingba Chatnabi amadi wari adumadi aikoina khangba ngamdri matam ayambada North Korea gi fattaba wari ngakta aikoina taba fangli masimasu ningsingsi North Korea da chahi manga khudingi presidential election tawi adubu Kim Jong gi family gi mayokta lepangamba myoi amata ngasi su thoraktri masisu oibe ai makoi gi leader aduki matik chaba thabak tawba aduna oiramba yai haina hainaba amasu leibani fana yadaba ghari oirabasu nongmada achumba pungsing anirakti soidina tai haina masimakni North Korea da thogliba asi malem pumbada North Korea gi maramda fattaba oina ngakta ngangnarabasu lam asigi apaba thabok ekhoina thajarudaba kya amasu leiribani masimak ekhoina Ramayan gi Ravan ga changdamnaba yai Ravan gi maramda nainaba amadi lai oina latpa lamsingda khudam oina Sri Lanka da Ravan bu thonga leiba warrior amadi lausing leiba mioi ama oina launai ngasigi video asida North Korea da chatnaba afaba rule thabak kya gi maramda viewers singi dhamakta puduna lakchari amadi video asi yenglaba matungda ngasi somna uriba North Korea gi mathakta thamliba mityang adu soidina hongkiba yai amadi western room gi propaganda mayam amasu soidina khanglagani ahanba asti North Korea haiba leibak asi aduki matik yamna lu nanba leibak amani aikoina yamna phare haiba world gi democracy chatliba leibak sing khudam oina Europe ki leibak kya da lambi da amot akai cigarette ki butts kya ama uba fangani adubu masigi ona tainabada aikoina fatre haiba North Korea asigi lambi gi nakyata asikumba amot akai amata uba su fangloi mafam asida smoking gi restrictions lay adubu matam gi matungina lam asigi myoi kya amana maiku sizinare adubu thakpa loiraga mafam chana dustbin da loina hapkani adubu yamna faba leibak ni hainariba India dadi machi da amot akaina pik thali masigi matangda sugaina haidrabsu miyam hena khangnaraba wapam amana North Korea da ganja thakpa athingba leite aduna wapam simadi afaba oigadoribra fattaba oigadoribra habadu viewers-singna lepiro number ani suba asti North Korea gi literacy rate asi chamani haiba magyalai education asi North Korea dadi makoi gi citizens singna compulsory da chahi taraga mathoi di tamdaba sungya yate makoi gi education asi government na control tawjarabasu nursery dagi university level fawda lam adugi sarkar na free da mahimasing loina tamali mafam asida mahi tamliba angangsingda matau karamna lunanba amadi mathak thongwasingda karamna nonglukani haibasi loina tambi lam ama chawkhatpa amadi mikha pon leiba haibasi education gi makha yamna poli maramaduna North Korea da leiba mioisingna education asibu yamna maru oina launai number ahum suba asti mafam asgi medical facility North Korea da makoi gi government na lam asigi praja singda ana layangi khudong chaba khudimak free da piri mafam asgi medical facilities asi kahen afaba ama oidrabasu India gumna kaisu nattaba anaba macha amagi damakta private hospital singna paisa yamna charge tawdi sungya yararoi number mari subada malemda leiriba leibak ayamada makoigi economy amadi leibak chalainaba makoigi citizen singdagi tax lawi adubu miyamna fatre hariba North Korea hariba leibak asitadi makoigi citizen singdagi tax amata khongute masina maram ama oibesu yai North Korea gi prajasingna Kim Jong Un hero amagumna latnariba ase number manga suba asti North Korea da family khuding da yum amam piba haibasi North Korea government ki responsibility amasu oire maramaduna mafam asda yum leitaba family amata leite sarkar gi thabak tawba employee amadi achoba pham paiba singna hena afaba yum supiri adubu sarkar gi thabakta ka hena contribute chawdaba family dana achama yum oina piri maramaduna North Korea da atopa lebak kumna yum leitaba mioi amata leite number taruk suba asdi North Korea haiba lebak asdi crime gi rate asi yamati na nemi masigi maru oiba maramdi mafam asidadi crime macha ama tawbagi dandi su sibagi cherakpi mafam asidadi
Kariguma miyoy amana achoba crime ama tauba matamda generation ahum haibadi charol ahum phauba dani fangani. Maramaduna mafam asigi miyoy singna yamna discipline leina aduga mafam asigi yama sathiba punishment asina maram oiraga crime taubagi thauna adusu leihande. Rape amadi nupi angang na karan taubagi wafam asisu North Korea da tawdi maramdi masdagi fangadoriba punishment adu khalubda. Asiguma punishment asi India dasu purpa yam darkar oirba matamni. Number 8 suba asdi North Korea gi mapanda dictator Kim Jong Un bu kaisu leitana khalabusu lam asdi makoi gi prajana hero amadi lai amagumna latne. Mapam asda Kim Jong Un gi sasan bu miyamna matik chana induna chani. Kim Jong gi mapa Kim Jong Il amadi mapubo Kim Il Sung bu North Korea dadi super warrior amagumna latne. Kim Il Sung asi North Korea dadi lamyanba amani haina latne. Amadi Japan gi makutagi North Korea bu maning makha taman khibada yamna achauba thodang su laukiba misak amadi. Mafam asigi sarkar gi office singi mamangda Kim Il Sung amadi Kim Jong Il gi photo thetpasi compulsory su oiri. Masita nate North Korea gi imung khudingda makoi ani gi photo su thetnanaba instruction su piri. Adubu mapan gi miyoi kyana asumna khane. Madudi photo thetpa asi namduna tawhanbani haina. Asingbadi masi North Korea bu lam amoina semgutkiba maruiba misaksing asibu praja miyam gi thamoinungda latpa amadi praja miyamna yana mayumda photo adubu upul marik ama phawba pakandana thetnai. Number 9 suba asidi Malem asida hauji chaliba chahi asidi inkumja lising aniga kunga marini adubu hauji North Korea da oiriba chahi asidi chamaga taraga nithoi suba chahi ni. Masigi maramdi North Korea gi calendar asi Kim Jong gi mapu Kim Il Sung gi mapuk numit haibadi 16 April 1912 tagi hokki. Calendar asigi matungina lam asigi sarkar gi office amadi lebak asida holiday singba lepi. Mapan suba asidi Malem asida nomo gi mi masing asum hengalakpana gari gi masing su hengalakli amadi road traffic su angakpani khongna chatpa ngamba nate khudam haibabu Manipur uriba asni. Adubu North Korea hairiba AKHOINA phatre hairiba lam asadi lambi ayamada red light natraga traffic signal su yamna uba phangloi. Mafam asigi traffic police singna hand signal sinaduna traffic su control tawwa ngami. Mafam asigi lambi ayamada traffic su yamna leiba aduga ayama matamdana lambi asida ihanghangna uba phangani. Mafam asida michamna gari thamba yade. Sarkar gi official natraga paisa paiba miyoi khaktana gari gi permission phangani. Mafam asigi government na yumthong khudingda cycle oina sinanaba promote tawi. Gari marang kaina leitabna mafam asigi air pollution su leitabgumbani. Masida nate mafam asida industry su yamna leite maramaduna North Korea gi nungsit asi adukimatik yamna seeing happy hai. Number 10 subada North Korea haiba leibak asida matam pumbada masagi natpu chaukhatnanaba yamna kanna honai. Panbayai Hauski matam asadi Asia gi leibak ayamada masagi culture kauthokhtuna western rom gi culture bu yamna pamna matau tamnari. Adubu mafam asadi masagi ariba culture bu yokhatnanaba yamna kanna honari. Maramaduna mafam asida English ki mahutta masagi maron Korean sizinai. North Korea haiba leibak asadi AKHOINA yamna pamna setnariba jeans asi setpa yate. Masigi maramdi jeans asisu western rom gi chatnabi amani. Mapam asida festival natraga achowa miyam punba matamdasu nat ki oiba fizolna hena pamna setnai. But taraga matoi suba asdi North Korea gi yamna fajabi chatnabi amasu leiri. Mapam asidadi dharma gi mingda politics tawti. Dharma gi guru haipa saba amadasu uba fangloi. Maramaduna North Korea gi population gi chada humpudaradi dharmada thajadaba miyoi ngaktani. Makoi gi amata ngairaba dharma hairagadi Kim Jong amadi makoi gi family ni haipi. Maramdi luchingba asina maram oiraga ngasi fawda North Korea leibak amatagi makhada leitri amadi malem asida mating thokna America na fawba henjinba ngamdana leiba asini. Masini nupa thokna leiba haiba asi. Mafam asida dharmaga marilenaba kanadaba thabak amata tawte. Number 12 amadi aroiba point asdi. North Korea haiba lam asisu atopa leibak kumna natural resources marang kaina leiba lam amani. Natural resources tasu North Korea asi marang kaina leiba lamni. Lam asda apunba 4.5 billion tandagi hienba maru iba khoni haibadi koila, iron, zinc,
copper amadi sanana chingba lairi adubu mayamsing asi lauthokpada energy amadi electricity marang kaina changani North Korea da maigi khudong chadabsu mayoknai masita nate mayam asi chang hena lauthokku matamdasu environment ta akaiba yamna pigadoribani aduna North Korea da masigi natural resources mayam asi yamna haisingna tapna lauthokduna sijinai asumna ꯑꯩꯈꯣꯏꯅ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯃꯔꯝꯗ ꯉꯁꯤ ꯐꯥꯎꯕꯗ ꯐꯠꯇꯕ ꯆꯠꯅꯕꯤ ꯑꯃꯗꯤ ꯑꯣꯠ ꯅꯩꯕꯒꯤ ꯋꯥꯐꯝ ꯉꯥꯛꯇꯅꯤ ꯇꯥꯔꯒ ꯂꯥꯛꯂꯤꯕ ꯑꯁꯤ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯣꯄꯥꯒꯦꯟꯗꯥ ꯑꯁꯤ ꯑꯌꯥꯝꯕꯅ ꯋꯦꯁꯇꯔꯟ ꯀꯥꯡꯕꯨꯅ ꯃꯔꯨꯑꯣꯏꯅ ꯑꯃꯦꯔꯤꯀꯥꯅ ꯁꯟꯗꯣꯛꯇꯨꯅ ꯂꯥꯛꯂꯤ ꯃꯔꯝꯗꯤ ꯑꯃꯦꯔꯤꯀꯥ ꯑꯃꯗꯤ ꯅꯣꯔꯊ ꯀꯣꯔꯤꯌꯥ ꯑꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯌꯦꯛꯅꯕ ꯂꯩꯕꯥꯛ ꯑꯃꯅꯤ ꯍꯥꯏꯕ ꯌꯥꯏ ꯑꯃꯔꯣꯝꯗꯅ ꯁꯥꯎꯊ ꯀꯣꯔꯤꯌꯥ ꯍꯥꯏꯔꯤꯕ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒ ꯊꯪꯅꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯁꯨ ꯑꯃꯦꯔꯤꯀꯥꯅ ꯁꯧꯒꯠꯄ ꯂꯩꯕꯥꯛ ꯑꯃꯅꯤ ꯑꯗꯨꯒ ꯅꯣꯔꯊ ꯀꯣꯔꯤꯌꯥꯅ ꯔꯁꯤꯌꯥꯅ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯁꯣꯝꯒꯤ ꯃꯣꯠꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯀꯃꯦꯟꯠ ꯁꯦꯛꯁꯟꯗ ꯀꯃꯦꯟꯠ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯃꯇꯥꯡ ꯑꯁꯤꯗ ꯗꯦꯂꯤ ꯗꯣꯁ ꯃꯅꯤꯄꯨꯔꯅ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ